Niacinamide yauba cosmetic singasi unsada kanaba yamna pi haidunasu chada anidagi manga faubagi manungda taidrabadi unsa henna sokningai oi hairi akhang ahisingna piba report amagi matungina niacinamide sizinabana tukhong lauthokpa unsada thau ka henna thokpa amadi dark spot sing fahanbata natana unsa thot nauna thambada chauna mateng pangi kanaba si yenglaga mi ayambana niacinamide yauba cosmetic ki polam sing sizinai adum oinamag unsada sizinaba yaba niacinamide ki changdi supnagi chada manga khaktamak oi aikoina numit khudingi sizinariba cleanser toner moisturizer sunscreen amadi serum na chingba singa si niacinamide yauba ngakta oirabadi unsada taiba yabagi chang adu henthok khiduna khudong thiningai oi hairi sensitive skin oiba mina niacinamide ka henna sizinarabadi allergy thoktuna hakachaba fawhalli furina chingba su thokhalli niacinamide yauba polamasi vitamin C L ascorbic acid natraga glycolic acid yauba skin products sing tairaba matungda tairabadi blood vessel fauna changkiduna unsada yamna saba thokpada natana unsa adu nganghali maramaduna skin care gi routine da niacinamide yauba potlam yamna sizinarabadi serum sizinaba tokpada akaiba leite amaromda vitamin C yauba product amadi niacinamide yauba product matam amakhakta da punna sizinabagi mahut manadaba matam khaidoktuna sizinabana unsa sokhande haina report asana makhatari